ngasi numida warang phong ki batongan tongan ba manipuri sifong sing digi maru oi bi I pausing khongatcharaga manipur top channel gi maike digi ma'am da share tawjage ahanbada state si goiba covid-19 update ngasi gi ma'am da share tawjage government of manipur covid-19 kamal control room dagi thadrakpa press release number 426 ngasi tang kungamanga tha manga english ngani ga kunngamathoi ngasi numida warang gi pung manga phokki oiba update ma'am haukiba pung kungamari sida yamlaba mioi habdi mioi amukta oikhidribagi mawongna mioi sanipan ga kungamari covid-19 na manipura positive hankre hairiba mioi sanipan ga kungamari simak loinamak general population dagi ni so haidi amasum covid-19 na positive oirakraba mioi sanipan ga kungamari asigi manung sida mioi sahum ga mawdra ga taret amadi nupani mioi samri ga kunga taret amana nupini amasum makhoi singsi Imphal East dagi sama ga humfuga nipan Imphal West dagi sahum ga humfuga matoi Thoubal dagi kunthra ga taru Bisnupur dagi nifuga humdoi Kaksing dagi mawdra ga ni Ukhul dagi taraga taruk Chusampur dagi humfuga taret Sandel dagi ahum Senapati dagi taraga manga Tamenglong dagi taret Tengnaupal dagi mari Kamjong dagi ahum None dagi ama amasum Ferzol dagi nipani hari aduga makhoi gi lokhat pham topa siksing thorang khudem lokhat kre hainasu press release asina makhatana pali amasum hauki bapung kun ga mari asida yamna miyoi habidi miyoi taraga manga manipur covid-19 positive oiduna laikhidre hairi ba miyoi taraga manga asi sai yankai ga manga suraba nupa Imphal East dagi yankai mathoi suraba nupi Imphal East dagi nifuga nipan suraba nupa Imphal West dagi marfu suraba nupa Bisnupur dagi humfuga mapan suraba nupa Imphal West dagi nifu suraba nupa Imphal West dagi humfuga mathoi suraba nupa Imphal West dagi humfuga mari suraba nupa Imphal West dagi humfuga mari suraba nupi Imphal East dagi yankai ga nithoi suraba nupa Kaksing dagi yankai ga manga suraba nupi Thoubal dagi marfuga taruk suraba nupi Imphal West dagi yankai ga humdoi suraba nupi Imphal West dagi humdra ga humdoi suraba nupa Imphal West dagi amasum humfuga manga suraba nupi Imphal East dagi ni hairiba miyoi singsi mathang sina babina da ahom DIS Bisnupur ama Sida Hospital da taru Rims da ahum amasum Jenims da ani mathang sina hairiba miyoi taraga manga asi laikhidre apunma miyoi taraga manga si tharaga Manipur da hen khidaba apunma miyoi masingsi covid-19 maram oiduna miyoi satreka kun sukhre amasum haukiba pung kun ga mare sida yamlaba miyoi habidi miyoi samriga humfuga nipan covid-19 gi naba phaduna discharge tawkhre makhoi singji home isolation dagi sahum ko humfuga tare ni Rims dagi ani Lanba dagi mapan BB dagi taruk NSU dagi mari Sri dagi taraga mari Babina Speciality Hospital dagi ani CCC lambai khonang khong dagi kungani toi Rasmet dagi ama Thoubal dagi mari Bisnupur dagi mari Kaksing dagi ani Ukhul dagi ahum Chusampur dagi kunga tare amasum Senapati dagi amani adu hauji Manipur sida covid-19 na aduna laidibe active case na handuna laidibe miyoi masingsi miyoi lising taruka satreka marfu kani thoini hairibe miyoi singsi gi masing sida general population gi miyoi lising taruka satruka maudraga manga yauri aduga central security personnel gi supna gi miyoi maudrani aduga state si goiribe recovery rate sina 83.48% ni aduga haukiba pung kun ga mari sida apunba D type oxygen cylinder lising ga sam ga marfu ga mari amasum B type oxygen cylinder satru kena health institution amasum health facilities Manipur gi mafam singda phangankhre adugam district hospital amasum government institution singda lairibasi 173D aduga 58D ni aduga sisigi manung sida myam Bisnupur da 30D 0B Sandel da 18D 4B Chusampur da 17D 2B Senapati da 19D 0B Thoubal da 26D 13B Ukhul da 14D 0B Tamenglong da 5D 0B Jiribam da 20D 11B aduga More da 5D 6B Mau da 4D 6B Kangpokpi da 3D 0B Kaksing da 1D 8B Ferzol da 4D 58 None da 0D 2B ni amasum latest information amagi matung ina apon vaccinated tawkiba miyai masing si state asida lakh ahumga lising yankhai gi nithoiga satruka yankhai ga mathoini haina Dr. Khoiram Sasikumar Mangang additional director and spokesperson health department Manipur no khuyak pidna thadorakpa press release asina mek singna pali atopa paw manamu ZUF faction masel kapna bada ani sire larholup ZUF ki faction ani ZUF kamsan amasum ZUF jichui khut thokna bada Kamsan faction gi keder ani sire amasum thaudok thokpham da police amasum army na pun operation chathabda AK47 gi nomai ani yauna maru kaya marum recover tawkhre press na phamba pawgi likhun amagi matung ina thaudo adu ngar ningthokaba numit ki numidang pung 3 makhairam tabra None district ki None police station gi manung chanba
longmai none part 5 te thokibani amasum nakal ani khut thokna baduda numai kapna badu sawrakna pungkhai ama hena kapna khi amasum khut thokna baduda JUF kamsan gi kadar ani sire amasum laikhidraba makoi ani adudi amana kaini liang panmai sei kun manga apokpa hu hiam ru kawi Tamenglong district ki Ramlalung village tagini aduga atopa amaduna Sumgailung gonmai sei kun mari apokpa Siamroi gonmai kawi amasung mahakna Assam gi Kasar district ki Namdailung village tagini haina spouse na makhatari tentang na to papaw manamo miyo amada fungus makhalahum punna ba thingnare Ghaziabad ta lebe sei nifuga manga suraba COVID-19 na narambadagi miyo ama fungal infection makal ahum punna naba thingnare haina Hans Hospital gi ENT specialist Dr. BP Tayagi phongdorakre amasum district aduda haujuk phawbada black fungus na naba nifuga matoi thingnari adubo haidibinu pas black white amasum yellow fungus naramba CT scan lawbada thengnakhide adubo endoscopy lawbada makal ahumge fungus asi thengnar haina supalli Pause Lushilakwan Yam Ninga Uriba Mam Wang Mahanga Uriba Pong Mam Pizaramge. Tasing the Nobel coronavirus na Maram Oiraga Sibani Habigi Kudam Late, Miam Kihanbigi Tawong Lepiro, Dr. Singh. How Kibasahi Amarom the India Nobel coronavirus na Maram Oiraga Sibani Hadibasing as tasing the Nobel coronavirus na Sihanbani Habigi Kudam Amatalate, Makoi the Atopa virus bacteria, Fungin Singbagi infection to Tangnate. Maramaduna lockdown handoktuna immunization hena tawbagi mathau tai haina doctor singna phongdokre India gi doctor samgo humpuga mathoina sahi tawduna India gi PM Narendra Modi da thaba sithi amada mathaki wafam asi phongdokibani pan India gi doctor samgo humpuga mathoina sahi tawduna thakiba sithi aduda asumna iri haukiba sahi amarom sida COVID-19 gi mingda miyai kya gi punsi laikhidaba madi thabak tokna ba yawre mipung khudimak gi thabak inkhang sap leptuna lainari maikai khudimakta akiba poknari hauji oiriba India gi asengba phibam asidi India gi media singna de asengba pidana lairi kumza English singani gi kun gi February gi sachat marid amadi kumza English singani gi kun gi mathu gi April gi sachat taraga tarukta FDA US Food and Drug Administration na RT-PCR test ki maramda document ani fonki amasum document ani aduna taklibadi RT-PCR test asi COVID-19 virus ki negative material asi miyo amagi haksang da yawba yengba khakni amasum document CDC 2019 Novel Coronavirus 2029 INCOP real time RT-PCR diagnostic panel na hairi madudi virus RNA detect tawba khaktana infection virus yauri haiba khangma ngamde natragana English ngani taraga mapan INCOP khaktada miyamagi anabadu ohenbra haibisu khangma ngamde amasum document asina makhatana hairibadi RT-PCR test asina atopa bacterial natragana viral pathogen singna thokwanba laina singdi khangma ngamde miyamana narakpa matamda co-infection kya viral infection bacterial infection fungal infection kya thengnai masina taklibadi English singani taraga mapan and COVID ka loinana atopa virus amadi bacteria nasu miyo edu nahan ngami maramaduna miyo amada COVID-19 virus khaktana maramoiraga miyo edu nahan bani haibati langani Indian Council of Medical Research ICMR na kumza English singani ga kungi me thara phongki busana kanglon gi matungina kariguma miyo amabu sirabadi RT-PCR test soidana tawgada bani hairi test adu da positive oirabadi miyo edu na sibigi maramasi Novel coronavirus ni haina haigadabani hairi miyo edu karigumba suicide accident natragan atopa anaba mana sibu oirabasu siraba matung positive oirabadi COVID-19 virus na ni haigadabani hairi asigumba lana sandokpa amadi miyam ki hanbigi thawong asi lepiro khudam amatta leitana novel coronavirus na sihanbani haibisi aranba thawong ni hauji chathariba vaccination drive asi lepagi matam oire lockdown hangdoktuna normal punsida lehenba mathau tare amadi hanadagi satharagli immunization da hena tawna hotna ba sungani haina sufungdokhi sithi edu pan India gi convener Dr. Amar Singha Azad MD pediatrics MD Community Medicine Pediala Punjab co-convener amadi atopa Dr. Singhi sahi piri haina spokesperson mayek singna pali yamna ma hangningai wohang kya ma thokle mayam su
ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯣꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯅ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯂꯣꯏꯐꯨ ꯇꯥꯃꯤꯟꯅꯁꯤ ꯇꯦꯟꯇꯪꯅ ꯍꯥꯞꯆꯒꯦ ꯃꯦ 13 ꯑꯃꯗꯤ 14 ꯃꯅꯤꯄꯨꯔꯗꯁꯨ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁꯀꯤ ꯃꯅꯤꯜ ꯐꯪꯂꯕ ꯌꯥꯏ ꯍꯌꯦꯡ ꯃꯦ 13 ꯅꯣꯡꯆꯨꯞ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯑꯣꯔꯤꯁꯤꯌꯥꯗ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁ ꯃꯅꯤꯄꯨꯔꯗꯁꯨ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯤꯒꯤ ꯃꯅꯤꯜ ꯐꯪꯂꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯖꯦꯜ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 185ꯗꯒꯤꯅ 165ꯗꯒꯤ 145 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯈꯥꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯑꯣꯡ ꯆꯦꯟꯗꯨꯅ ꯅꯣꯡꯆꯨꯞ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯑꯣꯔꯤꯁꯤꯌꯥ ꯐꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯃꯁꯤꯅ ꯅꯣꯡꯆꯨꯞ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯑꯣꯔꯤꯁꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯤꯒꯤ ꯃꯅꯤꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯐꯪꯂꯕ ꯌꯥꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦ 13 ꯑꯈꯥꯛꯄ ꯅꯣꯡꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯕ ꯌꯥꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ 13 ꯃꯐꯝ ꯈꯔꯗ ꯅꯣꯡꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯆꯦ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯊꯦꯡꯛ ꯌꯨ